Miyang tabiriba punuwapu GORBACHOV ahanbmaktada taramna okchari ngasidi anouba chahina lakpaga loinana miyang tabiriba punuwapu ahanbmaktada anouba chahigi yaifa paujilchu pijari loinana ngasigi video asidi chaliba tha January asida launch tawrakadaba anouba phone singi matangda semjaba video ni video asibu miyang tabiriba singna video asibu like tawsinbiramu channel asibu subscribe tawdriba singnasu channel asibu subscribe tawsinbiramu ngasigi oinadi video asi matang asida hujari video asibu loi phawtang miyang tabiru Miring tabiriba punuwapu ahanbmaktada taramna okchari amadi handaki chaliba anouba chahi 2022 asigi January tha asida launch tawrakadaba amadi launch tawkraba phone kharagi matangda semjaba video sibu miyang tabiriba punuwapu ahanbmaktada anouba chahigi yaifa paujal pijari loinana video sibu miyang tabiriba singna video sibu like tawsinbiramu ngasigi video si matang sida haujari Ngasigi list asigi ahanbada leiriba phone asidi Infinix hairiba company asigi 5G support over phone ama hairiba tha asimaktada launch tawraba yai haina panari phone asi India gi head oiriba Anis Kapurna soidanamaki launch tawragani haiduna official oina statement pikibasu leirabani phone asida MediaTek Dimensity gi 900 processor amadi hairiba phone asi lupa lising kun gi makhada launch tawraba yai haina panari hairiba phone asigi maming asi Infinix 05G na chingba kauraba yai haibasu haina Fangli. Ngasigi list asigi ani subada leiriba company asidi Motorola hairiba company asina tha asida yamnamak budget level da leiba smartphone ama launch tawraba yai haina panari hairiba phone asi yamnamak entry level da loiba phone ama soidanamaki oigani loinana company asimaki Motorola X30 na chingbasu hairiba tha asigi loisalakpa natragana mayai thangba sarukta soidanamaki launch tawraba yai haina panari Ngasigi list asigi ahum subada leiriba phone sing adudi Oppo hairiba company asigi Oppo Reno 7 series asini hairiba phone sing asisu tha asigi mayai thangba natragana loirakpa sarukta soidanamaki India da launch tawraba yai haina panari loinana mangjaunana hairiba Oppo Reno 7 series asi China da launch tawkraba phone sing ngaktani List asigi mathang tarakpada leiriba phone asidi Samsung S21 Fan Edition ni hairiba phone asi January tha asigi loisalakpa sarukta soidanamaki launch tawragani haina panari amadi phone asida Super AMOLED display 120Hz ki screen refresh rate amadi Snapdragon 888 ki processor natragana Exynos 210 processor oidabi yai hairiba phone asida 4500 mAh ki battery 12+12 ki triple camera maningda amadi selfie ki damakta 32 megapixel ki selfie camera na chingba ubu phangani hairiba phone asi chaurakna lupa lising 35 dagina yankai fawgi manungda leigadaba phone amani ngasigi mathang tarakpada list da leiriba phone sing adudi OnePlus ki 10 series ni hairiba series asi China da mangjauna launch tawraba matungda India da su launch tawraba yai haina panari maramdi hairiba anumaktada global launch tawbu matamda India da su uraba yai haina hairiba phone asi ngasigi list asita hapsinjabani tawigum sung hairiba company asina OnePlus 10 series ta OnePlus 10 Pro hana launch tawraba matungda 10 gi atoppa series ki version sing hairiba tha asigi loisalakpa natragana mathang February tha da launch tawraba yai haina paw kaya tabu phanglei loinana company asimaki OnePlus Nord series ta su anouba phone kaya amadi OnePlus RT na chingba sing asi launch tawgani haina mangjaunana phongdokhibaga loinana delay oiduna laikhraba phone sing ni hairiba phone asimak sing su ha January tha natragana February gi horakpa sarukta soidanamaki uraba yai hana panari list asigi mathang tarakpada leiriba company asidi Realme hairiba company asini company asigi Realme GT2 January ki tang marida China da launch tawraba matungda India da chaliba tha asimaktada launch tawrakpa yai haina panari hairiba phone asida Snapdragon 8 generation 1 ki processor yarakpa yai haina panari amadi hairiba phone sing asida natana Realme hairiba company asina Realme 9i su January tha asida launch tawragani tawigum sung Realme 9 series ta Realme 9 amadi 9 Pro na chingba sing asi February tha da uraba yai haina phongdokkibasu laikhrabani list asigi mathang tarakpada leiriba company asidi IQoo hairiba company asini company asigi IQoo 8 Legend China da launch tawkhiba phone asimak India da IQoo 9 haiduna India da launch tawragani hairiba phone asida Snapdragon 888 ki processor amadi IQoo 9 Pro da Snapdragon 8 generation 1 ki processor na chingba yauragani amadi hairiba phone sing asi January tha natragana February gi horakpa sarukta soidramaki India da su launch tawragadaba phone sing ngaktani
List asigi mathang tarakpada lairiba company asidi Poco hairiba company asini hairiba company asina su India da January tha asida budget level da leiba phone ama soidana makki launch torgani haibagi pauna singwa taba phangli hairiba phone asi Poco M4 na oiba yai haina panari amadi Poco X4 series da natragana Poco F4 series ki phone singsu India da launch torba yai haina panari ba phone sing ngaktani List asigi mathang tarakpada lairiba phone asidi Vivo V23 5G hairiba phone asini hairiba phone asimak chaliba tha asigi tang manga da January gi tang manga da India da launch tawkraba phone ni hairiba phone asi chaurakna lupa 15,000 gi range ta leiba phone amani loinana chaliba tha asigi tang tarukta launch tawkiba Xiaomi 11i Hypercharge amadi Redmi Note 11 Pro Plus na chingba sungna su China da launch tawkraba matungda India da January tha asigi loisalakwa sarukta sungsoi soidana uba phanglagani haina thajana leiri togim sung Redmi Note 11 India da launch tawkadoriba asi China da launch tawkriba Note 11 ga yamna mak top ba tongan ba soidana maki oigani haina company gi mai kai dikisu phongdokiba laikhrabani loinana list asigi loisalakpada lairiba Xiaomi hairiba company asimaki Xiaomi 12 series su 28 December da global launch tawkrabani hairiba phone asisu India da February tha gi horakpa asuaida soidana maki uberaba yai haiduna mayamna panariba phone sing ngaktani Masining asigi chaliba January tha asida launch tawrakadaba amadi mangjona na launch tawkraba phone kharagi matangda khomjinjaraga semjaba video asibu miyang tabiriba singna video asibu like tawsinbiramu channel asibu subscribe tawliba singna su channel asibu subscribe tawsinbiramu tungda su asigomlaba nungairaba video kaya yengbinabagi damakta channel asibu subscribe tawsinbiba amadi notification bell da nambiba kawbiganu Masining asigi chaliba tha asida launch tawrakadaba anouba phone singi matangda khomjinjaraga semjaba video asibu miyang tabiriba singna video asibu like tawsinbiramu channel asibu subscribe tawdriba singna su channel asibu subscribe tawsinbiramu tungda su asigomlaba nungairaba video kaya yengbinabagi damakta channel asibu subscribe tawbiba amadi notification bell da nambiba su kawbiganu loinana channel asida bibiningba suggestion leiragasu masigi video gi comment section da sungsoi soidana ibiramu mayamna bibirakba suggestion ga loinana anouba video kaya pudun laksage masigi oinadi video asi matang asida loisinjari tungda anouba video amada amuk thengnarasi matam adu phawgi damakta di mayam punamakta gi kainabagi athang nijani